Handakta nauna yamna minungsi laitana kaptuna hatpiramlaba mayanglambam rishikanta kaksin khunaugi thawdo asi tabada aduki matik thamoi soi nungaijate highly condemn tawjai masi kanana amadi kari marangi hatammi bano haibadu CBI da natraga NIA da thigat handuna ahakpa jairak pigidabani haina Congress party ki congressman amoy na su demand tawjari loina loina na pangal community da belong tawba mioi ba ama oina haijaba tare masi aduki matik pende nuaite manipurda khundaminari ba community maruina mari si manungda maitai amadi kuki naga pangal haidana laire masleida community anina sumaina sum amaga unaba yadaba amaga sangthok sangsin yadaba masi kayam kuina sumaina sum laigedoino haibasi ai makha tana hangjage hauzik lairiba situation ji yamna lusingre hauzik of India government na amadi PR government sina politically dialogue taunaba wari sanabadi honabiri tawigum sum masi gi kanaba ifang phangdaba sathok chasin yadaba lalol itik tawba yadaba sigi chaithing phangni marak asida sumaina mayang lambam rishi kantabu Churachandpur ki area amada hatok piram basina community ani ki marakta amuk hena mukhatnaba yabagi akiba laire masi athuba matamda mari leinaba department singna higat piduna amadi maral laiba misaksin ado pharaga dandi pihauda taragadi laibak asi umloi loiba tare hauzik manipur sida khundaminariba community mari mak chakmanana waminai community ani gi marakta misi mina yawa taragasu economically amadi socially aduki matik disturb tawraga lainni saining sida handakta inaunona mayang lambam rishi kantabu hatok pirambasina amuk hana 3rd May gumba ama holak lagadra haibagi mi paibadu phaujabana maram oirakanda nasigi press conference ansi kaujakibani aduga makha tana manipur da khundaminariba community hoi pangal amadi naga su yawe especially kuki amadi maitai community da haijaning badi aikhoi se tungi generation gi damak khalaga forgive and forget haiba formula do apply tawdaba taragadi aikhoi gi future generation si umang manglagani innocent people sing micham mama hekta pharaga hatpa haibase yamna minungsi leitaba mioi bana chalhaidaba lisat micham amabu pharaga phuba hatpase masideida micham aduna aibu ngakpiu haidana makhut no laga haijabada minungsi phawta haibase jungle da laiba sadagi su hena sathirabra haibasi ehakti singnajai aduna manipur da laiba mioi singasi yamna ka hena sathirakpa ka hena jungle da laiba jiba panbadawna angam setaraga chanabagi mawong ama lakibase masi yamna laiba thi aduna community anida request tawjaning base aikhoi si kitang wakhal se phadanaraga tungi generation gi khalaga penthok unena kanda politically dialogue tawriba amadi shanti lakaba hotnari base masi community anina support tawbiu haibasi maga haijage tasengna community animak mioiba ngaktani maitai su kuki su maitai su kanasu ina phataba natte kuki su kanasu ina phataba natte mioi kharana instigate tawraga makhogi political gi khudung chaba launabagi damakta provoke tawraga jati ani sigi marakta poisonous inject tawkhibna maram oirakanda ngasi handokthum khangdana au hatna base masi aikhoi wakhal khanba kitang watra haina khanjai thokriba irang thokriba lan nasidi thangai sengna laingaki ashoiba amadi laingaki ashonbanu oikhibani aduna ichinausa aroibada aina haijaning basi kuki amadi maitai community da belong tawbiriba ichinnausingna tasengna aikhoi si forgive and forget haiba formula du apply tawrakanda aikhoi manipur se shanti hanjilakna ba amade aikhoi tungi charon churon next generation gi yaifanaba khalamdaba taragadi aikhoi mioi basi samna wakhal khanba ngamdabagi group ta chankhibe yai aduna
अपेन पेन द पुनमक थादुक मिनरगा अखोई हापगी महुता कनबीबा अदुगा मीडिया दा सोशल मीडिया दा हुंदु हुंदिन तौनबसी लेपगा अखोई मतौ करमना शांति लाहनगदगे हाइबसी अखोई खन्नब मथौ ताई इंडिया गवर्नमेंट ना मणिपुर दा थोलिबे इरांग असी फना कन्ना शांति लाहनब होनरगसु मासी मखोइन हेक्टा 100% शांति हंजिलन बंगमलो मणिपुर दा खुंदारिबा प्रजा अखोइना मणिपुर दा खुंदारिबे इरैचा अखोइना नुंसिनबिगी वाखल लाकांदा अखोइना ज्ञान तामिनरबा मतंदता मणिपुर से शांति लाकदोइनी अदुना हौजी अखोइगी खुत्ता लैरे मणिपुर सी करम लंबी दा पुगदगे हाइबसी राजनीति वाला खरना मखोइ खुदुंग साबगी दमकता अखोइदा बोल काउसिलमले बोल अदु फत्तबा बोलनी मदु बोम दगे हेना साथीबा अदुगुम बोल ओइरे मसी अखोइ मतौ करमना सेफली साइड तौखिगदगे हाइबसी अखोइ यामुन्ना खंधानिंगी अदुना मणिपुर दा शांति लाकनबगी अतोपा नागा इचनाउसिंगबु ओइरो पांगल कम्युनिटी की इचनाउसिंगबु ओइरो मसीना अंगम थाकता अखोइना तिन्नरिबा खंगनरिबा चानरिबा मरुप पांगसिंग हाइबदि कुकी यामदि मैतै कम्युनिटी की मियोइसिंग असिदा अखोइना कंसोल तौबा थेमजिनबा फजबा वाखलुन संदोकनबसु आइदि नागा अमदि पांगल कम्युनिटी दसु रिक्वेस्ट तौजनिंगी